ISTBꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯟꯗꯣꯛꯆꯔꯤꯕ ꯆꯌꯣꯜꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝꯅꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯈꯤꯕ ꯃꯅꯤꯄꯨꯔ ꯃꯆꯥꯗꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯅ ꯍꯩꯅꯖꯔꯤꯕ ꯐꯤꯜꯗ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯇꯝꯗ ISTBꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯋꯥꯔꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯅ ꯑꯩꯈꯣꯏꯅ ꯎꯅꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯩ ngasisu hanagumna aikogi studio da lamdamsigi saknairabi maruena handloom amsung handicraft mai paglabi national award kan leteng labi saknairabi khunnairabi lamdamsigi ningol ma chanurama unajanan bagi tanjadu lawjari arambam renu debi hojikna mercyland mantri pukrida lebibani aduga proprietress webiribana Renu Handloom and Handicraft Cooperative Society Hariba Society Sigi Proprietress Wena Hojik Thausu Pubiriba Aduga Laxman Rao Inamda National Award for Cooperative Excellence Sinahoki Basai Havidi 2017 English and Subna Taratareta Begyan Bhavan Piva Yam Limzininga Oiraba Award Simapangmangam Kre Sigimatunda NCDC Havidi National Cooperative Development Cooperation Hariba Sina Piba Cooperative Excellent Award English and Submataran to the Pangmang Creduga Still Level Siri Kangjam Lukoi Cooperative Award Sisu English and Submataran Toy Sida Pangba Namikrabi Maruena Kucha Bigilamda Yam Mangil Taribi Saknairabi Renuni Renu makok thong singi warida ngahak matam kai thok piragani wari batai sana maruina hariba lam habadi handloom amadi handicraft sida yamna matam sang kathok pirak padugi paukhum moina bharat sarkarna awangwa award sing pibiri sigi nungaijabadu su phongdok cheri loinana asigi thorom sa dum taramok cheri mayam phongcheri nu hilom na khrom jari ada kitang horupagi wari taningi adra mai paposi hekta overnight habadi ngasi khallaga hayeng mai pakpa yade thabak natraga hiram ama haibasi kanna hona basangi kathok basangi adugi aikoine tamjiningai weba renu de yauriba awangba quality habdi magun myam tuni ko ado kitang ahan bagi masigi lamje changak pase kramain to changai kadai degi training si tawri haibasin ai ahan bo hangmo jege on kumbi aina chahi 13 mukchru padai den sa kano tawa DIC da baba macha khangaude akhoi imana akhoi ichinau tarapoe adada akhoi gi ichinau da akhoi ahum chigre akhoi tari lere aina nupi mari chubine nupi taru nupa mari ne adu nupa ani lere hujikse ada akhoi yamna wana horokane ai no mata agi pukche thanna jage phangaktrab mi mane aduga aina laitam bache ngamdrabanina aina koigi noma iche romana amalai mana DIC da koigi training ma tawni hana habdu da ai training du da interview du da yawru bane DIC gi du da interview yawo du cho sakanda chalini iche gi maning der tonga ka ada ai chi yawre khale matam du dai DIC da ai training du da fashion tare aduga tawbir training si kaino embroidery da embroidery habis da neba tha kya matam kyam sang to training thawum ne sir haibi makatabi thawum to baje koi gi dum aduga ai fast abagi for rami chinje matam du da 4500 p aduga lipalising 18 lising train pan maga phange aduna aina ngachi tawrak libache madugi potana ngachi si yawra ine embroidery si tambalo matungda kari no renu na lolise embroidery sigi kuthangda kari no puthoi se akoina khangjeba yaba renu gi angakpa design oibe yai
ꯑꯍꯦꯟꯕ ꯇꯣꯞ ꯇꯣꯞꯄ ꯐꯖꯕ ꯃꯒꯨꯟ ꯌꯥꯎꯕ ꯀꯔꯤ ꯀꯔꯤ ꯂꯣꯜꯂꯤ ꯑꯩꯈꯣꯏꯅ ꯂꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯥꯏ ꯇꯧꯅꯕ ꯐꯨꯔꯤꯠꯇꯣ ꯐꯨꯔꯤꯠ ꯇꯨꯅꯕ ꯑꯗꯨꯝ ꯃꯌꯥ ꯂꯧꯊꯣꯛꯑꯒ ꯇꯝꯃꯛꯄꯅꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯐꯣꯔꯥ ꯃꯦꯆꯤꯟꯗ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯦꯠꯇꯤꯡ ꯅꯨꯡꯇꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯛꯂꯛꯇꯦ ꯈꯥꯂꯤ ꯏꯟꯕꯁꯤꯗ ꯇꯥꯛꯄꯤꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅꯗꯤ ꯑꯩ ꯃꯁꯤꯃꯗꯤ ꯃꯥꯏ ꯄꯥꯛꯇ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯈꯟꯈꯤ ꯑꯩ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇ꯭ꯔꯕꯅꯤ나 ꯑꯗꯨꯒ ꯑꯩꯅ ꯐꯣꯔꯥ ꯃꯦꯆꯤꯟꯗꯨꯗ ꯃꯤꯅꯤꯠ 10ꯒꯨꯝꯕ 30 ꯃꯤꯅꯤꯠꯇꯤ ꯆꯪꯉꯤ ꯑꯩꯅ ꯉꯥꯏꯍꯥꯛꯇꯨꯅ ꯑꯗꯨ ꯁꯦꯠꯇꯤꯡ ꯅꯨꯡꯇꯤꯡꯁꯦ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯃꯇꯝꯗꯨꯗ ꯑꯩ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯒ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯜꯂꯦ ꯑꯗꯨ ꯍꯧꯖꯤꯛ ꯐ꯭ꯂꯣꯔꯥ ꯃꯦꯆꯤꯟꯁꯤ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯂꯣꯟꯕꯤꯔꯤꯕ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯀꯔꯤꯅꯣ ꯔꯦꯅꯨꯒꯤ ꯗꯤꯖꯥꯏꯟꯁꯤꯡꯗꯣ ꯀꯔꯤ ꯂꯣꯜꯂꯦ ꯑꯗꯨ ꯌꯥꯝ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯣꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯣꯅꯥꯔꯤꯁꯥꯅ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯁꯥꯎꯔꯒ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁꯉꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯁꯦ ꯂꯩꯔ ꯆꯠꯀꯅꯦꯕ ꯑꯩꯅ ꯁꯣꯟ ꯆꯠꯂꯦ ꯁꯣꯟ ꯂꯥꯛꯀꯅꯤ ꯗꯥꯏꯃꯦꯟꯁꯟ 3 ꯗꯥꯏꯃꯦꯟꯁꯟꯒ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯑꯗꯨ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯅꯗꯤ ꯑꯗꯨ ꯇꯥꯅ ꯂꯣꯟꯒꯦ ꯅꯠꯇꯦ ꯁꯥꯔ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯂꯨꯞꯅ ꯇꯧꯕ ꯄꯣꯠꯁꯛꯁꯦ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯄꯣꯠ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯂꯣꯏꯅ ꯂꯨꯞꯈ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯅꯥꯕꯨ ꯑꯃꯠꯇꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯆꯪꯗꯦꯕ ꯑꯩꯒꯤꯗꯨꯗ ꯄꯨꯔꯥ ꯂꯨꯞꯈꯤꯕ ꯑꯗꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯆꯪꯈꯤꯕ ꯄꯣꯠꯁꯛꯁꯦ ꯄꯣꯠꯇꯨꯗ ꯃꯃꯤ ꯇꯥꯒꯅꯦꯕ ꯁꯉꯥꯏꯁꯤꯃ ꯂꯣꯟꯕꯒꯤ ꯊꯕꯛꯁꯤꯗꯩꯁꯤꯗ ꯁꯉꯥꯏꯁꯤꯃ ꯂꯣꯜꯂꯦ ꯑꯇꯣꯞꯄꯗꯤ ꯀꯔꯤ ꯂꯣꯜꯂꯤ ꯇꯥꯏꯒꯔ ꯂꯣꯜꯂꯦ ꯑꯗꯨꯒ ꯋꯥꯏꯅꯨꯒꯨꯝꯕ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯒꯥꯟꯙꯤ ꯂꯣꯟꯕꯗꯨꯗꯤ ꯗꯤꯜꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯍꯣꯜ ꯏꯟꯁꯤꯗꯤꯁꯤꯒꯤ ꯃꯌꯥꯝꯒꯤ ꯃꯤꯇꯤꯡ ꯍꯣꯜ ꯑꯃꯗ ꯊꯦꯠꯂ ꯂꯩꯈꯔꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯅ ꯕꯦꯗꯁꯤꯠ ꯈꯪꯗꯦ ꯑꯩꯅ ꯂꯣꯜꯂꯛꯄꯁꯦ ꯁꯦꯠꯇꯤꯡꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯅ ꯂꯣꯟꯖꯕꯁꯦ ꯑꯩ ꯁꯦꯠꯇꯤꯡꯁꯤꯃꯛꯇꯤ ꯀꯩꯅꯣ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯉꯥꯏꯍꯥꯛ ꯃꯤꯠ ꯎꯏꯁꯜꯂ ꯍꯤꯞꯄꯗꯣ ꯑꯗꯨꯅ ꯁꯦꯠꯇꯤꯡ ꯂꯧꯋꯦꯕ ꯑꯩꯅ ꯔꯦꯅꯨ ꯄꯔꯗꯥ ꯀꯥꯏꯅ ꯑꯩꯈꯣꯏꯁꯤ ꯇꯥꯔꯤ ꯃꯃꯤꯡꯁꯤ ꯈꯔ ꯆꯠꯂꯤ ꯃꯌꯥꯝꯁꯨ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯔꯦꯅꯨꯗꯨꯔ ꯃꯟꯇ꯭ꯔꯤꯄꯨꯔꯤ ꯈꯪꯉꯦ ꯃꯥꯏ ꯄꯔꯗꯥ ꯌꯥꯝ ꯐꯖꯕꯅꯦ ꯀꯥꯏꯅ ꯍꯥꯏ ꯑꯗꯨ ꯔꯦꯅꯨ ꯄꯔꯗꯥꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯅꯣ ꯔꯦꯅꯨ ꯄꯔꯗꯥꯁꯤ ꯌꯥꯎꯔꯤꯁꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯑꯩꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯏꯁꯥꯡ ꯈꯣꯏꯒꯤꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯃ ꯖꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏ ꯇꯥꯔꯛꯄ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤꯑꯕ ꯑꯁꯤꯁꯦ ꯂꯩꯗ ꯀꯥꯡꯒꯟꯗ ꯄꯨꯊꯣꯛꯀꯦ ꯍꯥꯏꯁꯦ ꯈꯨꯗꯛꯇ ꯂꯥꯛꯑꯒ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨ ꯂꯦꯞꯄꯀꯥꯟꯗ ꯑꯩꯅ ꯂꯩꯁꯤ ꯃꯃꯤꯡꯁꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯊꯣꯟꯒꯦꯅ ꯀꯥꯡꯒꯟꯁꯤꯗ ꯔꯦꯅꯨ ꯄꯔꯗꯥ ꯂꯩꯅ ꯊꯣꯟꯈꯤꯕꯅꯦ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯔꯦ ꯇꯧꯔꯒ ꯂꯣꯟꯕꯤꯔꯤꯕ ꯃꯌꯥꯝꯗꯨ ꯈꯔ ꯍꯥꯏꯕꯤꯔꯦꯀꯣ ꯒꯥꯟꯙꯤ ꯂꯣꯜꯂꯦ ꯑꯗꯨꯒ NCDCꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯇ ꯔꯦꯅꯨ ꯂꯣꯟꯕ ꯃꯍꯥꯠꯃ ꯒꯥꯟꯙꯤꯒꯤ ꯐꯖꯈ꯭ꯔꯕ ꯂꯪ ꯂꯣꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯑꯗꯨꯝ ꯊꯦꯠꯂꯒ ꯊꯝꯈ꯭ꯔꯦꯅ ꯍꯥꯏꯁꯦ ꯃꯁꯤ ꯑꯇꯥꯡꯕ ꯁꯣꯚꯦꯅꯤꯌꯔ ꯑꯃꯅꯤꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅ ꯁꯤꯐꯥꯎ ꯌꯧꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯄꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯍꯥꯏꯗꯤ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃꯅꯦꯅ ꯂꯧ ꯇꯥꯏ ಅದು ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅꯒ ꯋꯥꯔꯤ ꯂꯤꯕꯤꯔꯛꯄꯁꯦ ꯑꯗꯣ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯃꯨꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯁꯤꯖꯤꯟꯅꯕ ꯀꯗꯥꯏꯗꯅꯣ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯔꯤ ꯑꯥꯏꯇꯦꯝꯗꯤ ꯄꯨꯊꯣꯛꯏ ꯀꯔꯤ ꯁꯥꯏ ꯀꯔꯤ ꯂꯣꯜꯂꯤ ꯀꯔꯝꯍꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯏ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯦꯗꯁꯤꯠ ꯑꯗꯣ ꯑꯩ ꯀꯇꯟ ꯄ꯭ꯔꯗꯛꯁꯦ ꯀꯇꯟ ꯉꯥꯛꯇꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯇꯧꯔꯝꯕ ꯀꯇꯟ ꯄ꯭ꯔꯗꯛꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯅ ꯑꯩ ꯀꯇꯟ ꯍꯥꯏꯗꯤ ꯂꯁꯤꯡꯒꯤ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯦ ꯀꯇꯟꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯂꯪꯌꯥꯏ ꯃꯁꯥꯏ ꯀꯥꯏꯅ ꯂꯪꯌꯥꯏ ꯑꯁꯤꯁꯦ ꯑꯁꯤ ꯉꯥꯛꯇ ꯑꯩꯅ ꯑꯅꯝꯕꯅ ꯆꯂꯥꯏ ꯑꯗꯨꯒ ꯕꯦꯗꯁꯤꯠꯀꯨꯝꯕ ꯀꯨꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟ ꯁꯦꯠ ꯄꯔꯗꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯆꯂꯥꯏꯒꯗꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯩꯒꯤꯗ ꯂꯣꯏꯅ ꯄꯨꯊꯣꯛꯑꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟꯗ ꯑꯩꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯥꯕꯗꯤ ꯐꯅꯦꯛꯀ ꯋꯥꯡꯈꯩ ꯐꯤꯒ ꯊꯥꯏ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯁꯦ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯏꯁꯥꯒꯤ ꯁꯣꯔꯨꯝꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯏꯇꯥꯂꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯐꯤꯗꯥꯏꯟ ꯑꯃ ꯂꯩ ꯃꯣꯏꯒꯤ ꯑꯗꯨꯅ ꯁꯄ꯭ꯂꯥꯏ ꯇꯧꯋꯦ ꯁꯨꯝ ꯎꯖ ꯃꯇꯝꯗ ꯀꯩꯅꯣꯁꯤ ꯔꯦꯅꯨꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯗꯤ ꯅꯥꯒꯥꯒꯤ ꯑꯣꯏꯁꯅꯨ ꯀꯨꯀꯤ ꯑꯣꯏꯁꯅꯨ ꯍꯥꯏꯗꯤ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯕ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝ ꯄꯥꯝꯅ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛꯁꯨ ꯇꯧꯏ ꯀꯥꯏꯅ ꯇꯥꯖꯩ ꯁꯤ ꯆꯨꯝꯕꯔꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯆꯨꯝꯃꯤ ꯁꯥꯔ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯕ꯭ꯔꯥꯟꯁꯁꯦ ꯑꯩꯈꯣꯏ ꯀꯣꯍꯤꯃꯥꯗ ꯎꯔꯈꯨꯜ ꯁꯦꯅꯥꯄꯇꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯤꯡꯒꯤꯁꯦ ꯑꯅꯝꯕꯅ ꯑꯩ ꯍꯥꯡꯉꯛꯏꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯎ ꯈꯣꯡ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯩꯉꯣꯟꯗꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯗꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯅ ꯕ꯭ꯔꯥꯟꯁ ꯍꯥꯡꯉꯛꯏꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤ ꯍꯤꯡꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯅꯨꯡꯇꯤꯒꯤ ꯇꯣꯠꯅ ꯂꯩꯕ ꯇꯥꯔꯗꯤ ꯃꯥ ꯀꯅꯥꯅꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯈꯪꯉꯅꯦꯕ
ꯑꯅꯝꯕꯅ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯁꯨꯝꯕꯁꯦ ꯆꯤꯡꯃꯤꯒ ꯑꯩꯈꯣꯏꯒꯤ ꯈꯛꯇꯅꯦꯕ ꯇꯧꯅꯔꯛꯏꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯑꯣꯏꯁꯅꯨ ꯇꯥꯡꯈꯨꯜ ꯑꯣꯏꯁꯅꯨ ꯃꯔꯤꯡ ꯑꯣꯏꯁꯅꯨ ꯄꯣꯝꯃꯩ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯍꯧꯔꯛꯐꯝꯒꯤ ꯃꯌꯦꯛ ꯑꯗꯨꯒ ꯇꯥꯡꯈꯨꯜꯅ ꯇꯥꯡꯈꯨꯜꯒꯤ ꯍꯧꯔꯛꯐꯝꯒꯤ ꯃꯌꯦꯛ ꯀꯕꯨꯏꯅ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯤꯗ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯦ ꯄꯨꯂꯞ ꯁꯥꯍꯜꯂꯦꯕ ꯑꯗꯨꯒ ꯃꯌꯦꯛꯁꯤꯗ ꯌꯥꯎꯗꯕꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯅꯠꯇꯦꯕ ꯃꯌꯦꯛꯁꯤꯅ ꯃꯁꯛ ꯇꯥꯛꯀꯗꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕꯒꯨꯝꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯍꯤꯟꯗꯨ ꯑꯗꯨꯗ ꯆꯠꯄ ꯋꯥꯅꯤ ꯍꯧꯔꯛꯐꯝ ꯈꯪꯗ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯍꯧꯔꯛꯐꯝ ꯈꯪꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯅꯤ ꯑꯗꯨꯅꯦ ꯇꯧꯁꯤꯁꯨ ꯃꯤ ꯍꯔꯥꯎꯔꯤꯔꯥ ꯂꯥꯏ ꯍꯔꯥꯎꯔꯤꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯍꯧꯔꯛꯐꯝ ꯍꯥꯟꯅ ꯊꯤꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯅ ꯐꯤꯁꯦ ꯁꯦ ꯍꯧꯖꯤꯛ ꯇꯥꯡꯈꯨꯜꯒꯤ ꯄꯟꯕꯤꯔꯤ ꯄꯥꯎꯃꯩꯒꯤ ꯄꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯕꯨꯏꯒꯤ ꯄꯜꯂꯤꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯑꯦꯖ ꯑꯣꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯇ꯭ꯔꯦꯗꯤꯁꯟ ꯃꯣꯏꯒꯤ ꯅꯥꯠꯀꯤ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯑꯅ ꯂꯩꯖꯔꯤꯕ ꯁꯤꯒꯤ ꯐꯤꯁꯤꯡꯁꯤ ꯂꯣꯜꯂꯛꯄ ꯁꯥꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯐꯝꯒꯤ ꯃꯌꯦꯛ ꯍꯥꯏꯁꯦ ꯀꯔꯝꯍꯥꯏꯅ ꯊꯤ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯐꯪꯉꯤ ꯀꯔꯝꯍꯥꯏꯅ ꯇꯥꯟꯅꯩ ꯑꯗꯨꯒ ꯐꯤꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯗ ꯇꯝꯕꯤꯕꯗ ꯌꯥꯎꯕ꯭ꯔꯥ ꯏꯁꯥꯅ ꯗꯤꯖꯥꯏꯟ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯃꯗꯨꯗꯤ ꯀꯕꯨꯏꯅ ꯀꯕꯨꯏꯒꯤ ꯁꯥꯔꯛꯑꯅꯤ ꯇꯥꯡꯈꯨꯜꯅ ꯇꯥꯡꯈꯨꯜꯒꯤ ꯁꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯥꯔꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯦꯛꯁꯤꯡꯁꯦ ꯐꯤ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯒꯅꯤ ꯑꯗꯨꯒ ꯄꯤꯁꯁꯤꯡꯁꯦ ꯄꯤꯁ ꯇꯔꯦꯠ ꯁꯥꯍꯟꯕ ꯇꯔꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯅꯤꯡꯊꯧ ꯍꯥꯏꯅꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯑꯃ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯁꯦꯝꯗ ꯑꯃ ꯄꯤꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯑꯃ ꯄꯤꯒꯅꯤ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯔꯦ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯃꯌꯦꯛꯇꯨꯅ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯃꯊꯧ ꯂꯩꯇ꯭ꯔꯃꯤ ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯤꯕ ꯊꯕꯛꯁꯤꯅ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯄꯨꯜꯂ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦꯁꯦ ꯃꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯅ ꯔꯦꯅꯨꯒꯤ ꯔꯣꯜꯁꯤ ꯀꯩꯅꯣ ꯁꯤꯅꯤ ꯃꯣꯏꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯔꯦꯅꯨꯗꯤ ꯃꯌꯦꯛꯁꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯃꯣꯏꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯌꯦꯛꯁꯤ ꯁꯥꯍꯜꯂꯤꯅꯣ ꯃꯣꯏꯒꯤꯗ ꯍꯦꯛꯇ ꯁꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯇꯥꯡꯈꯨꯜꯒꯤꯗꯣ ꯍꯦꯛꯇ ꯁꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯃꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯗꯨꯏ ꯃꯌꯦꯛꯇꯣ ꯁꯥꯎ ꯍꯥꯏꯗꯦ ꯍꯥꯏꯔꯣꯏꯅꯁꯨ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯒꯗꯕꯅꯦꯕ ꯃꯥꯒꯤ ꯍꯧꯔꯛꯐꯝꯒꯤ ꯃꯌꯦꯛꯇꯤ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯌꯥꯎꯋꯦꯕ ꯃꯌꯦꯛꯁꯦ ꯃꯣꯏ ꯀꯕꯨꯏꯗꯁꯨ ꯌꯥꯎ ꯇꯥꯡꯈꯨꯜꯗꯁꯨ ꯀꯨꯏꯗ ꯂꯣꯏꯅ ꯌꯥꯎꯔꯦꯕ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝ ꯃꯌꯦꯛꯇꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯪꯒꯗꯕꯅꯦꯕ ꯅꯪ ꯑꯗꯨꯗ ꯃꯥ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯖꯧꯋꯦꯕ ꯋꯥ ꯉꯥꯡꯕꯩ ꯃꯊꯧ ꯂꯩꯇꯦꯕ ꯃꯌꯦꯛꯇꯨꯅ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯤꯅ ꯀꯔꯥꯏꯗ ꯅꯪ ꯀꯅꯥꯅꯣꯕ ꯅꯪ ꯑꯗ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪ ꯑꯩ ꯑꯗꯨꯅꯦ ꯑꯗꯥꯅ ꯂꯥꯎꯔꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯒꯤ ꯋꯥꯔꯤ ꯌꯥꯎꯕ ꯃꯌꯦꯛꯁꯤꯡꯁꯦ ꯃꯁꯤ ꯐꯤ ꯑꯃꯠꯇꯗ ꯂꯣꯏꯅ ꯍꯥꯞꯄꯛꯀꯗꯧꯔꯤꯅꯤ ꯂꯣꯏꯅ ꯍꯥꯞꯄꯛꯄ ꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯐꯖꯕ ꯐꯤ ꯃꯣꯏꯅ ꯄꯨꯊꯣꯛꯄꯁꯤꯅ ꯔꯦꯅꯨꯒꯤ ꯊꯕꯛ ꯑꯣꯏꯗꯧꯔꯤꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯕꯤꯔꯕ꯭ꯔꯥ ꯄꯤꯔꯕ꯭ꯔꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯌꯧꯅꯤꯀ ꯍꯥꯏꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯇꯦꯛ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯒꯤ ꯗ꯭ꯔꯣꯌꯤꯡ ꯍꯧꯈ꯭ꯔꯦ ꯄꯣꯠꯁꯦ ꯈꯔ ꯂꯨꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯄꯣꯠꯁꯦ ꯍꯥꯞꯀꯠꯂꯛꯇꯣꯏꯅꯤ ꯃꯌꯦꯛ ꯑꯃꯃꯝꯅ ꯂꯣꯏ ꯁꯦꯝꯒꯠꯂꯛꯇꯣꯏꯅꯤꯅ ꯑꯗꯨꯒ ꯐꯤ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯇꯣꯔꯤꯁꯤꯅ ꯖꯥꯇꯤ ꯄꯨꯝꯅꯃꯛꯇ ꯄꯨꯂꯞ ꯄꯨꯜꯂꯦ ꯍꯥꯏꯕꯗꯣ ꯇꯥꯛꯄꯅꯦ ꯑꯗꯨꯗ ꯌꯥꯝ ꯆꯥꯎꯅ ꯉꯁꯥꯏ ꯕ꯭ꯔꯥꯟꯁ ꯃꯌꯥꯝ ꯑꯃ ꯍꯥꯡꯕꯒꯤ ꯎꯈ꯭ꯔꯨꯜ ꯑꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯁꯦꯅꯥꯄꯇꯤꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯅꯥꯒꯥꯂꯦꯟꯒꯤ ꯋꯥꯔꯤꯒ ꯄꯟꯕꯤꯔꯛꯏ ꯀꯣꯍꯤꯃꯥ ꯀꯔꯤꯒꯤ ꯑꯗ ꯋꯥꯔꯀꯔꯁꯤꯡꯁꯦ ꯃꯤꯁꯤ ꯑꯃꯈꯛꯇꯅꯗꯤ ꯍꯥꯏ ꯊꯕꯛ ꯃꯌꯥꯝ ꯇꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗ ꯋꯥꯔꯀꯔꯁꯤꯡꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯔꯦꯅꯨꯅ ꯁꯦꯝꯃꯤ ꯕ꯭ꯔꯥꯟꯁ ꯃꯌꯥꯝꯒꯤ ꯋꯥꯔꯀꯔꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯍꯦꯗ ꯑꯣꯐꯤꯁ ꯏꯝꯐꯥꯜꯗꯒ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯤꯁꯤꯅ ꯃꯤ ꯀꯌꯥꯝ ꯊꯕꯛ ꯁꯨꯏ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯁꯥꯔ ꯑꯩꯒꯤꯁꯦ ꯕ꯭ꯔꯥꯟꯁ ꯃꯌꯥꯝꯁꯦ ꯄꯥꯡꯒꯩꯗ ꯂꯝ ꯑꯃ ꯌꯣꯟꯊꯣꯛꯑꯦ ꯑꯗꯩ ꯃꯤꯉꯣꯟꯗꯁꯨ ꯈꯔ ꯂꯧꯔꯦ ꯑꯩꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯩꯒꯤ ꯏꯃꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯆꯥꯛꯀꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅꯁꯨ ꯃꯥꯅꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯁꯤꯅ ꯑꯍꯥꯟꯕꯅꯦ ꯃꯥꯒꯨꯝꯕ ꯅꯨꯄꯤ ꯉꯥꯛꯇꯣꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯒꯅꯦꯅꯁꯨ ꯈꯟꯖꯩꯌꯦꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯅꯦꯝꯆꯥꯛ ꯀꯤꯞꯒꯦꯟꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯁꯦ ꯀꯩ ꯀꯣꯟ 60 ꯀꯣꯟ 50 ꯍꯥꯏꯗꯤ ꯂꯨꯝ ꯑꯩꯈꯣꯏ ꯐꯤ ꯁꯥꯟꯅꯕ ꯀꯣꯟꯁꯦ ꯑꯗꯨꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯊꯥꯗꯔꯛꯄꯅꯦ ꯍꯥꯟꯅ ꯑꯩꯅꯁꯨ ꯊꯥꯗꯕꯁꯦ ꯄꯨꯂꯞꯅ ꯀꯣꯟ 1000 ꯃꯌꯥꯗꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯕ꯭ꯔꯥꯟꯁ ꯃꯌꯥꯝ ꯊꯥꯗꯕꯗ ꯃꯦꯗꯥꯝꯒꯤꯁꯤ ꯄꯥꯔꯒ ꯑꯗꯨꯒ 28 ꯕ꯭ꯔꯥꯟꯁꯅꯦ ꯍꯧꯖꯤꯛꯇꯤ 32 ꯌꯧꯔꯦ ꯍꯥꯏꯗꯤ ꯕ꯭ꯔꯥꯟꯁꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯄꯨꯜꯂꯒ 32 32 ꯁꯨꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤꯒꯨꯝꯕ ꯑꯗꯨ ꯉꯥꯛꯇ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯇ꯭ꯔꯦꯅꯤꯡꯁꯨ ꯐ꯭ꯔꯤꯅꯤ ꯆꯥꯕꯁꯨ ꯂꯩꯕꯁꯨ ꯐ꯭ꯔꯤꯅꯤ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒ ꯍꯩꯔ ꯃꯇꯨꯡꯗ ꯃꯥꯅ ꯁꯥꯕꯗꯣ ꯈꯨꯠꯁꯨꯃꯟ ꯄꯤ
मीटर द पाए अदुगा यामना सुरगा दे दुम थाम द लिसिंग तरे निपान तारा मु फंगबुजु लै लिसिंग मंगा तंग फंगबुजु लै अदुमाना जुजी युंगी लैरिसे कोन कयाम खिल्ली अदुगा मी कयाम दि थबक सुरी अखोय 21 जी सेबक छी सर दु बोदे अदुगा कोन दे याम दे तो कोन ट्राइन तो गतने अतै ब्रांच तदि 30 40 50 अदु ngaktene sir अदा होजिकी सुम ब्रांच की दुना अमु आई कोन लाक्सगे अजि युम दो होजिक तौरिबसे मी कुनगा माथोय लेरी अदु होजि हाबी गिमतमदा अखोयना यामना कायहानी पुनिंग नुसीबा फावम यावरी हाइदी डेसिट्यूट ओबा पोरन निडी पीपल वारबा हिंगबदा ngaklosi phangdraba mi mayamama lemna chana nabagi paisa phangnabagi adu lemna paisa mam logdana leinabagi rumam pirin haise muisidi training si kramai ko advertisement ga thoga noi lao haibran ta kana kana gi kuthang di moiji trainee wena tambina bagi institute da lakwa moi training piba khotpa si kramai ko moi sir adu chmai ta wone akhina chi sir angang ama chi chem loi bje mi ne advertise ta wone mabu chem loi rona mana ma ay admai toropane na ai huji se koi issue ni pan chure angang taruk lu hong loi den han manga jode handa ama chu hong kre angang taru haje angang ni pan isa gi isa ra kain haje sir leising ja I chang ak tani tapiu hajo adugi lu hong ki ba se koi meitei da huji ahum chure kuki da ni tamkun da ma shuni pan chure yamna warisi marakta nungsiba kaino ma koi gi lipun na madum pulga satpadung yawri nu war sem nungai ado moji hoji laidiba mi kunma thoise hoji takpiri sinadi community ama di maitai khaktagi ga oiroi dori nate jati punmak pule ka hoji khoda lai sidi pomai tangkun maring pomai loi shure cha akoi punna chak chame nai moi ani na thomu jawi ohum na thomu ado training se hoji laidi bu singsida training se moji haitring edigi laktoni aiba haire khalaga lamba su yawn be ko ado moji beginner wena hadi tamjaga dori ba moina training wena lakpu matamda renu moi tambiri si kai tambi maru wena kari training no moi de piri se training je sa koina aina kamacha loina mokche phi saba chu embroidery chu koi shading drawing complete tambi kari ne branch ko di makta amuk matang thaduk na baina adumana branching chida di haitabana na marina moi mu hairam na moi mu training se branch ta chala moi mu ta oba ado ahamba di moi che sida adum kuchuman hairakan ai ne kuchuman piba ado churi di ko ne chulu pa ma yaw logde aduka chaba thapol lebati puna makri ne hoi branch from the chorok na mi di kaya mu hadi kudong chab si kana da pigi hadi se ukul branch ma hange adu ukrul gi local gi anak permission oina collection tawra aduga haiba haitaba mi hoi si hairaga thai ka haise karmaina branching si ga head office ga samnari no manpower se hadi thabak su do mi sing sin karmaina organize tawi karmaina loi branch da mi kam li branch da training da plan na mi huji che kano da lai che mi everest da branch da lai che kano da kang pupi da mi 360 ni training ga tabak chubaga aduga kano da ko himada na sam 120 ni urkhunda chu 160 ni urkhunda na aduga chu champur da 550 che training na name aduga lukhrabi mogi leitabana moi pulam na mi 2000 thagalak pane 2000 ju da 500 madi ma pa leitaba lukhrabi adu ngaktane ado hoji champur gi wari se ado mi mem se moi training pi bisi kana gi marwena head office pudi leire ko leire habidi seisda renogi masagi lejere society ma si kanum pasha gumba kari gumba digi port jam changdori dina hoji ado honorable minister naga pb ekole kaina lum kon ga pil entawi sigi changa dorba incurred expenditure di pasha gi wisnu case habdi pasha kaina di port manam sing haitare si di karmai organize tawi karmaina ada pitok pisin mo training sing kai kai no kudong sa pi moina churak pa poaching da madugi ani jola kanda poaching da mak kuchuman de loi piba ado aigi marak sidai na kariba matang chaninge aigi lam yon thoba aigi hingon jada hoji se machide kanamna mi sema matamda government ki pachana chema ngaktani ko ado
ꯃꯤꯒꯤ ꯃꯔꯟꯅ ꯂꯧꯔꯒ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜ ꯌꯣꯟꯊꯣꯛꯑꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯄꯤꯔꯤꯕ ꯑꯩꯉꯣꯟꯗ ꯒꯣꯔꯃꯦꯟꯅ ꯌꯦꯡꯉꯛꯑꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯤ ꯁꯦꯝꯃꯨꯒꯦ ꯍꯥꯏꯕꯁꯦ ꯁꯤꯃ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯒꯤ ꯄ꯭ꯔꯣꯃꯤꯁ ꯊꯝꯅꯁꯤ ꯏꯔꯝꯗꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯁꯤꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯗꯟꯗꯤ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯃꯆꯦꯝꯗ ꯃꯣꯠꯂꯛꯄ ꯇꯥꯔꯗꯤ ꯑꯗꯨꯒ ꯒꯣꯔꯃꯦꯟꯅ ꯑꯩꯕꯨ ꯌꯦꯡꯉꯛꯄ ꯇꯥꯔꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩ ꯃꯤ ꯁꯦꯝꯃꯨꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯑꯩ ꯊꯝꯃꯝꯒꯦ ꯁꯤꯅ ꯕ꯭ꯔꯦꯅꯨꯅ ꯍꯪꯉꯤꯕ ꯋꯥꯍꯪꯅꯦꯕ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯝ ꯁꯥꯡꯉꯕ ꯃꯇꯝ ꯑꯃ ꯆꯍꯤ ꯀꯌꯥ ꯔꯦꯅꯨꯅ ꯁꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯇꯅ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯅꯆꯤꯡꯕ ꯐꯪꯉꯤꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡꯁꯤ ꯂꯧꯗ꯭ꯔꯤ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯁꯥꯔ ꯑꯩꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯩ NCDCꯅ ꯑꯩꯉꯣꯟꯗ 90,17,000 ꯄꯤꯔꯛꯏ ꯃꯁꯤꯗ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯌꯥꯎꯋꯦ ꯃꯁꯤꯅ ꯋꯥꯛꯁꯤꯠꯁꯤꯅ ꯄꯨꯟꯁꯤ ꯀꯌꯥ ꯇꯨꯡꯐꯝ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯃꯅ ꯅꯕꯥꯠꯅ ꯑꯩꯉꯣꯟꯗ ꯃꯁꯤ DIC ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯩ ꯆꯠꯄꯔꯥ ꯀꯩꯅꯣ ꯄꯦꯀꯦꯖꯤꯡ ꯑꯩꯈꯣꯏ ꯗꯗꯥ ꯀꯥꯡꯃꯩꯅ ꯑꯃ ꯆꯦ ꯑꯃ ꯊꯥꯒꯠꯄꯤꯔꯛꯏ ꯊꯥꯒꯠꯄꯗꯨꯗ 21 ꯂꯥꯛ ꯐꯪꯉꯦ 21 ꯂꯥꯛꯁꯦ ꯅꯕꯥꯠꯅ ꯄꯤꯔꯛꯏ ꯅꯕꯥꯠꯅ ꯄꯤꯔꯛꯄ ꯄꯩꯁꯥꯁꯦ ꯑꯩꯅ ꯄꯥꯡꯒꯩꯗ ꯂꯝ ꯂꯧꯋꯦ ꯑꯍꯜ ꯂꯃꯟ ꯃꯆꯥ ꯃꯃꯧꯅ ꯄꯤꯖꯅꯤꯡꯗꯕ ꯃꯌꯥꯝ ꯁꯦꯝꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯃꯩꯅ ꯇꯧꯈꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯣꯏꯅ ꯑꯗꯨ ꯄ꯭ꯂꯥꯟꯗꯣ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯕ꯭ꯔꯥꯟꯁ ꯃꯤ ꯃꯌꯥꯝ ꯕ꯭ꯔꯥꯟꯁ ꯍꯥꯡꯒꯦꯕꯁꯤꯗ ꯃꯗꯨꯗ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯀꯥꯏꯈ꯭ꯔꯦ ꯃꯗꯨ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯑꯩꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯄꯤꯔꯤꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯉꯁꯤꯐꯥꯎꯗ ꯔꯦꯅꯨ ꯍꯦꯟꯂꯨꯝꯗ ꯀꯅꯥꯒꯨꯝꯕ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕꯁꯨ ꯀꯅꯥꯕꯨ ꯑꯃꯠꯇꯅ ꯑꯩꯕꯨ ꯔꯤꯁꯤꯞ ꯇꯧꯈꯤꯗꯦ ꯍꯟꯗꯛꯀꯤꯗꯗꯤ ꯃꯤꯅꯤꯁꯇꯔ ꯆꯥꯛꯀꯤꯁꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯑꯩꯕꯨ ꯔꯤꯁꯤꯞ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯥꯅ NCDCꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯅ ꯑꯩꯒꯤ ꯁꯤ ꯃꯔꯛꯁꯤꯗ 5 ꯂꯥꯛ ꯑꯃ ꯑꯦꯋꯥꯔꯗ ꯄꯤꯈꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯗꯨ ꯅꯠꯇꯕ ꯁꯦꯟꯊꯪꯅ ꯑꯗꯨ ꯆꯤꯡꯕ ꯈꯣꯠꯄꯗꯤ ꯅꯠꯇꯗꯤ ꯁꯦꯟꯊꯪ ꯌꯥꯝꯅ ꯂꯥꯛꯈ꯭ꯔꯦ ꯄꯩꯁꯥ ꯀꯔꯣꯔ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯄꯩꯁꯥꯁꯤꯡꯗꯣ ꯀꯔꯥꯏ ꯊꯝꯈꯤꯒꯦ ꯀꯔꯤꯒꯤ ꯕ꯭ꯔꯥꯟꯁ ꯑꯃ ꯑꯗꯨꯃ ꯍꯥꯡꯉꯝꯗ꯭ꯔꯤꯅꯣ ꯆꯠꯐꯝ ꯃꯥꯒꯤ ꯁꯥꯏꯐꯅꯤꯡ ꯇꯧꯕ ꯈꯣꯠꯄ ꯂꯩꯖꯔꯝꯃꯅꯤ ꯋꯥꯔꯦꯁ ꯔꯦꯅꯨꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯐꯦꯂꯤꯁꯤꯇꯦꯁꯟ ꯇꯧꯕꯗ ꯔꯤꯁꯦꯞꯁꯟ ꯇꯧꯕ ꯃꯇꯝꯗ ꯄꯤꯔꯛꯄ ꯂꯨꯄꯥ ꯂꯥꯛ 5ꯒꯤ ꯁꯦꯟꯐꯝꯁꯤ ꯅꯠꯇꯅ ꯅꯪ ꯊꯕꯛꯁꯤ ꯍꯧꯗꯣꯛꯅꯔꯣ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯗꯅ ꯄꯣꯠ ꯈꯪꯗꯦ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯄꯁꯤꯗꯤ ꯐꯪꯗ꯭ꯔꯤ ꯂꯧꯗ꯭ꯔꯤ ꯍꯣꯏ 10,000 ꯄꯤꯔꯛꯄ 9,000 ꯄꯤꯔꯛꯄꯗꯨꯗꯤ ꯃꯗꯨꯗ ꯑꯃ ꯄꯤꯔꯛꯄꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦꯕ ꯇꯧꯔꯤꯕ ꯊꯕꯛ ꯃꯑꯣꯡ ꯃꯇꯥꯁꯤꯒ ꯁꯤ ꯌꯥꯝꯅ ꯑꯗ ꯑꯩꯅ ꯍꯥꯏꯖꯩꯅ ꯁꯣꯔꯁꯇꯤ ꯂꯩꯔꯕ ꯃꯔꯝꯗꯤ ꯂꯩꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯨꯗꯕꯗꯤ ꯁꯔꯀꯥꯔꯁꯤ ꯃꯄꯤ ꯃꯄꯥꯅꯤꯗꯅ ꯃꯣꯏꯁꯨ ꯂꯣꯏꯅꯃꯛꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯒꯦꯁꯤ ꯈꯪꯗꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯒ ꯂꯧꯕ ꯌꯥꯕ ꯃꯐꯝꯗꯨ ꯂꯩꯅ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯍꯥꯏꯗꯤ ꯄꯥꯎꯗꯨ ꯈꯪꯗꯕꯅ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯤꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯨꯗꯕꯅ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯈꯤꯕꯗꯤ ꯂꯩꯕ꯭ꯔꯥ ꯁꯔ ꯒꯣꯔꯃꯦꯟꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯦ ꯃꯤꯅꯤ ꯐꯠꯇ꯭ꯔꯤꯗꯤ ꯃꯤꯗꯨꯅ ꯃꯦꯟ ꯐꯠꯇ꯭ꯔꯤꯁꯦ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗ ꯑꯩꯅ ꯆꯠꯂꯨꯔꯦꯕ ꯆꯠꯂꯤꯕ ꯑꯩꯅ ꯊꯥꯔꯕ ꯑꯩꯁꯦ ꯁꯦꯂꯦꯛ ꯇꯧꯔꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗꯒꯤ ꯔꯦꯅꯨ ꯍꯦꯟꯂꯨꯝ ꯄꯩꯁꯥ ꯀ꯭ꯂꯁꯇꯔꯗ ꯔꯦꯅꯨ ꯍꯦꯟꯂꯨꯝ ꯐꯪꯉꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯔꯦꯅꯨ ꯍꯦꯟꯂꯨꯝꯒꯤ ꯄꯩꯁꯥꯗꯣ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯉꯝꯃꯦꯕ ꯒꯣꯔꯃꯦꯟꯅ ꯅꯠꯇꯦ ꯃꯤꯅꯅꯦꯕ ꯄꯤꯊꯣꯛꯏꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯔꯦꯅꯨ ꯍꯦꯟꯂꯨꯝꯗ ꯄꯩꯁꯥ ꯐꯪꯉꯕꯗꯨꯕꯨ ꯃꯤꯉꯣꯟꯗ ꯄꯤꯕ ꯉꯝꯃꯤꯕꯗꯨꯗꯤ ꯃꯤꯗꯨꯗꯤ ꯀꯌꯥꯝ ꯃꯗꯨꯒꯤ ꯗꯟꯗꯤꯗꯨꯗꯤ ꯑꯃꯨꯛ ꯏꯁꯣꯔꯅ ꯗꯟꯗꯤ ꯄꯤꯔꯛꯈꯤꯅꯦꯕ ꯑꯗꯨ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯧꯕ ꯀꯩꯗꯧꯕ ꯅꯠꯇꯕꯗ ꯉꯁꯥꯏꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤꯁꯤꯡꯗꯨ ꯅꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ ꯑꯗꯣ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯥꯡꯂꯣꯝꯗ ꯃꯤ ꯃꯌꯥꯝ ꯁꯦꯝꯕꯤ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤ 500ꯃꯨꯛꯀ ꯂꯩꯀ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩ ꯅꯠꯇꯕꯗ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯔꯦꯅꯨꯅꯒ ꯇꯧꯕꯤꯔꯤꯕ ꯑꯗꯨꯝ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯤꯜ ꯑꯃ ꯆꯔꯥ ꯑꯅꯤ ꯑꯃ ꯀꯅꯥꯝ ꯂꯩꯖꯗ꯭ꯔꯕꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗꯨ ꯄꯤꯔꯤꯒ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯗ ꯁꯤꯒꯤ ꯑꯉꯛꯄ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯁꯦ ꯐꯤ ꯁꯥꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯆꯤꯟ ꯃꯌꯥꯝ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯃꯔꯨꯑꯣꯏꯅ ꯔꯣ ꯃꯦꯇꯔꯤꯌꯦꯜꯅ ꯉꯁꯥꯏꯒꯤ ꯁꯥꯗꯧꯔꯤꯕ ꯐꯤꯁꯤ ꯂꯪ ꯆꯪꯗꯣꯔꯤ ꯉꯁꯥꯏ ꯂꯁꯤꯡꯒꯤ ꯋꯥꯝ ꯄꯟꯕꯤꯕꯗꯣ ꯌꯥꯝ ꯁꯥꯔꯤꯕ ꯐꯤ ꯃꯌꯥꯝꯁꯤ ꯂꯁꯤꯡ ꯈꯛꯇ ꯅꯠꯇꯦ ꯂꯁꯤꯡꯗꯒꯤ ꯂꯪ ꯁꯨꯡꯉꯒꯗꯤ ꯑꯣꯏꯊꯣꯛꯄ꯭ꯔꯥ ꯑꯗꯨ ꯂꯪꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯀꯃꯥꯏꯅ ꯂꯁꯤꯡꯅꯗꯤ ꯑꯣꯏꯊꯣꯛꯄ ꯅꯠꯇꯦ ꯁꯥꯔ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯇꯟ ꯄ꯭ꯔꯗꯛꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯂꯩꯌꯦꯕ ꯑꯩ ꯄꯨꯔꯥ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯀꯜꯀꯇꯥꯗ ꯇꯧꯔꯒꯗꯤ ꯑꯩ ꯄꯣꯠꯁꯦ ꯐꯖꯅ ꯄꯩꯁా ꯂꯩꯔꯒꯗꯤ ꯂꯧꯊꯔꯒ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯄꯣꯠꯁꯤꯁꯨ ꯍꯣꯡꯅ ꯊꯥ ꯉꯝꯃꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯀꯜꯀꯇꯥꯒꯨꯝꯕ ꯀꯩꯀꯩꯗꯒꯤ ꯂꯪꯁꯤ ꯂꯧꯔꯗꯤ ꯍꯣꯡꯅꯁꯨ ꯊꯥꯕ ꯉꯝꯒꯗꯕꯅꯦꯕ ꯃꯔꯝꯗꯤ ꯃꯤꯁꯨ ꯑꯥꯗꯒꯤ ꯂꯥꯛꯑꯒ ꯆꯥꯔꯖ ꯇꯧꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯇꯤꯡꯉ ꯄꯨꯔꯛꯄꯅꯤꯅ ꯁꯤꯗꯒꯤ ꯑꯅꯝꯕ ꯂꯧꯋꯦꯕ ꯑꯩꯅ ꯂꯧꯕ ꯀꯦꯔꯤꯡ ꯆꯥꯔꯖꯅ ꯄꯨꯔꯛꯄꯒꯤ ꯄꯩꯁꯥ ꯍꯥꯞꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯩ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯤ
quality control akhoi malai aham bachi phajalaga kuira phajala laktaba machi yam lasting oideba ay kuira ene phajan loaba potu gi bilu do aduka pot ki phajaba bache naga chu phajaba lapaga chu phajaba che phajaba mapung phapa pot koiba laping ene phajaba naksalakna kainom toba nagana phajaba lapthokana phajaba asidi pot phajaba mapung phaba kaudeba yam nunga jado NC DC na pir 2017 na moina 2012 to ga phanga ibo hojiki pir national award myam si boiba kari no adu ulu rese barwena award si phanga iji kari phi utpano kari design utpano renui kari ulubde pir sir ai kana agi che pot phajana sabagi nate नियम चुमना थबक तोरपता फजना थबक तोबकी तबकता हौखिबा प्रणब मुखर्जीना पीबा अवार्ड छो नरेंद्र मोदी ने पीबा अवार्ड छो आई थबक अदुगा मेगा चना पीबा अवार्ड छो आई फजना थबक तोब नियम चुमना थबक तोबकी तमकता फंगबा अवार्ड ने सियाम नुंगाई से सिना फिरोल गे यदि होजि मणिपुर की तोंगान तोंगान कम्युनिटी की फि हरपगी वारी याव मैम साबदुनी अद हैंडीक्राफ्ट्स की एरिया सिन हैंडलूम की एरिया सखरगा हैंडीक्राफ्ट्स की एरिया सिलाकुम कौना की आइटम मैम सु साइजे जरकुम ताजरे अन कौना सिना क्रमाइ तबोनो करी नो सारिजे स्वाइजि सिजु वारिजे खंगहोरगे नसिम तलिबिउ कमाइ तब कौना गिस कौना छे आइगे कौना सारिबा ngang छे खोइगी कौना छे यामना हंदा आइना छोरो स्कूल मेला चपचिदा आई बेग नुंग खोइगी कुशन अदुगे खोइगी बेग जाना बदुदा एम्ब्रॉयडरी हेल्प वर्क लोइ तवेबा ना अदुगा खोइगी कई नो आइटम से मरुवे कौना ना सारे से होजी बैग अमले को हैंड बैग ले लोने छुरे सारी जे अदुगा ऑर्डर लापदे कोई हैंड बैग सिगा अदुगा खोइगी पोट गुम्बा फ्रूट hayra thamna nabagi adigi leiga habna power base gumba gamla gumba adagi akhoi but flax habna ba gumba si se jamna order lai hojik che hoji phangi order se Japan ne aduka Italy phangya aduka kanonda America dagi lai si hoji ai se hayeng de 15 che khoi agreement tawna ba gyu थाना बने अतुबो आइसे डे 15 दे खोगी डे 17 सिदा आई मुदी उनेबगी कनुमा प्रोग्राम खोई वर्कशॉप म लै अदुदा चत पगी तमता कैंसिल तौरे आई हलाकान दा हारिबे मिसिंग से लाने मणिपुर दा डायरेक्ट लाकने अदुदा से दुम ओपन तौगे खले ममदी सिन नाइबे सिन सर आइना पामबचे डायरेक्ट थबक तुने पामबचे इंटरनेशनल ट्रेड फेयर गुमसिदी कायाम याम यावबिरे नेशनल लेवल की पांथोकपसे अदुगा करी नो क्रमाइनो मी से कांटेक्ट तवे दइदो हंदक नौना मा हाइबिरिदु काय चलुगे हंदक ताबिरो दिल अखोई सोरोस कुन मेलाने चा मसे आई स्टेट अनमदे कनो तौबिदे स्टेट तैदे आई थोइदोकपा गंदे सेंट्रल गवर्नमेंट दगी आइगोंदा मेन दा थारागा छि यावदे यादे हारगा अवार्ड की मतंग द चो स्टेट दगी चेमा चेमता थाब लाइते सेंट्रल गवर्नमेंट सेलेक्ट तोर पंगक्तने आई इसा छु खंगजेदे अवार्ड लोम ना द निमि तरुनी वाली द फोन तोर कांद खंगबने अवार्ड खुदमक्ता इसा खंगदे अदोगा गो स्टेट गवर्नमेंट छु चेमा थाब लाइते अदो होजी मरुवेना होजी चल सोरस्कुन हंदक चलुई करी मेला नो क्रमाइन तो सोरस्कुन कोई इंटरनेशनल ट्रेड फेयर दे कनो कोई स्टेट अममम दगी दिस अमममी लखटपने अदुदा कोइना फॉरेनर सिंग याम लापा अदो मणिपुर गिदी अतोप मी यावब्रा दो हंदक चलुरिदु सेंट्रल गवर्नमेंट मरुवेना मिनिस्टर ऑफ टेक्सटाइल ओबे याय मोहिना दमन खलप मतमदा अदगी कोऑपरेटिव के एरिया ओबे याय कमाई खले मोय आई दिन नबाने तरुपन आ कोई चाबा थपा लेबा अदगेदी चटपा खपगी लो फ्री ने अदुगा अमा हैंडीक्राफ्ट की तुति मोयगी छोन साइट मोयदी कोगी कनो तोर अमाबु डन तोबुदी नते से हादे अतोप मी मसु स्टेट सिगी वेना याव हगनिंगाय नि लाइदो मागी ngamjaba खरा पुथो लाइदो अदु हैंडीक्राफ्ट ना थारकपने अदु माना खरा अंगम पुथोइदो छु यामना चौथोक चनिंगाय ने कि मिते नुपी मनगा दमाना अरेबे पुथो लापचे याम थागल करी नो मरुवेना आदा हंदकी दरिदा इंटरनेशनल ट्रेड फेयर दु सतपम दरिदा नबार्ड ना सिलेक्शन तौरीनी मनपुर स्टेट की वेना करी योली कयाम योली पोर्ट आइटम्स करी नो आदि यो मोयदे पामिते अखोई कॉटन प्रोडक्ट कॉटन लंग से
ꯀꯨꯏꯂꯛꯀꯇꯅ ꯁꯥꯕ ꯐꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅꯗ ꯃꯣꯐꯔ ꯑꯩꯈꯣꯏꯒꯤ ꯌꯥꯅꯕ ꯂꯦꯡꯌꯥꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜ ꯂꯦꯡꯌꯥꯟꯁꯤꯃ ꯃꯣꯏ ꯃꯤꯇꯔ 2ꯒꯤ ꯃꯈꯥꯏꯅ ꯑꯣꯏꯌꯦ ꯃꯤꯁꯤ ꯋꯥꯡꯕꯅꯤꯅ ꯃꯤꯇꯔ 2ꯒ ꯄꯋꯥꯁꯦ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯒ ꯀꯧꯅꯥꯁꯤꯃ ꯃꯣꯏ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯣꯏꯅ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯅꯟꯅꯔ ꯍꯥꯏꯅ ꯑꯃ ꯂꯩꯗꯣ ꯑꯗꯒꯤ ꯐꯃꯨꯡꯒꯤ ꯅꯟꯅꯔ ꯂꯩꯌꯦꯕ ꯑꯗꯨꯝꯕꯁꯤ ꯈꯇꯪ ꯉꯥꯛꯇ ꯃꯣꯏꯅ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯂꯋꯥꯔ ꯅꯨꯡꯉꯥ ꯁꯥꯔꯤ ꯃꯨꯀꯥ ꯑꯗꯨꯗꯣꯖꯤꯗꯤ ꯐꯣꯔꯦꯟꯗ ꯆꯠꯅꯗꯦ ꯀꯌꯥ ꯄꯥꯝꯕ ꯌꯧꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯌꯥꯔꯅꯤ ꯑꯩꯈꯣꯏꯅ ꯐꯦꯛꯇꯔꯤꯅꯤ ꯃꯣꯏꯅ ꯕꯌꯥꯔꯅꯤ ꯑꯗꯨꯒ ꯕꯌꯥꯔ ꯃꯣꯏꯅ ꯐꯦꯛꯇꯔꯤ ꯑꯩꯈꯣꯏꯗꯒꯤ ꯄꯣꯠꯁꯦ ꯃꯣꯏꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯅꯁꯦꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯪꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯗꯤꯜꯂꯤꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯐꯣꯔꯦꯟ ꯌꯧꯕ ꯑꯩꯈꯣꯏꯅ ꯆꯪꯁꯟꯕꯗꯤ ꯌꯥꯔꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯧꯅꯥꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡꯁꯦ ꯍꯥꯏꯔꯤꯁꯦ ꯀꯧꯅꯥꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯥꯔ ꯀꯧꯅꯥꯁꯤꯗꯤ ꯃꯣꯏꯅ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯍꯪꯉꯦꯕ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯍꯧꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯃꯣꯏꯅ ꯁꯨꯕ ꯌꯥꯕ꯭ꯔꯥ ꯍꯪꯉꯦ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯧꯅꯥꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦ ꯑꯃꯅ ꯃꯥꯁꯦ ꯐꯩꯗꯦꯛ ꯈꯣꯠꯇꯅ ꯇꯧꯔꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯑꯃꯅ ꯖꯔ ꯀꯥꯞꯁꯤꯜꯂꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯆꯞ ꯆꯥꯅ ꯂꯩꯒꯅꯦꯕ ꯁꯨꯕꯁꯨ ꯌꯥꯏꯕ ꯃꯥꯁꯦ ꯀꯧꯅꯥꯁꯦ ꯑꯗꯨꯗ ꯀꯥꯂꯦꯟꯒꯤ ꯀꯧꯅꯥ ꯏꯪꯊꯝꯊꯥ ꯀꯧꯅꯥ ꯍꯥꯏꯅꯁꯨ ꯂꯩ ꯏꯪꯊꯝꯊꯥ ꯀꯧꯅꯥꯁꯤꯗꯤ ꯄꯨꯞ ꯄꯨꯞ ꯂꯥꯎꯔꯒ ꯌꯥꯗꯦꯕ ꯀꯥꯂꯦꯟ ꯀꯧꯅꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯐꯖꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯏꯑꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯦꯗ ꯐꯦꯌꯔꯁꯤ ꯅꯠꯇꯕ ꯃꯃꯥꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯗꯤꯜ ꯇꯧꯗꯅ ꯈꯣꯠꯇꯅ ꯐꯣꯔꯦꯟ ꯍꯥꯏꯗꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗꯛ ꯃꯌꯥꯝꯁꯦ ꯐꯦꯛꯇꯔꯤꯅꯦꯅ ꯍꯥꯏꯕꯤꯔꯤꯗꯣ ꯁꯤ ꯌꯣꯟꯈꯤꯕꯒꯨꯝꯕ ꯍꯥꯟꯅ ꯌꯣꯜꯂꯕꯒꯨꯝꯕ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯕꯒꯨꯝꯕ ꯂꯩꯔꯕ꯭ꯔꯥ ꯔꯦꯅꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯧꯅꯥꯁꯦ ꯈꯔ ꯁꯤꯈ꯭ꯔꯦꯕ ꯆꯥ ꯏꯁꯤꯡ ꯏꯆꯥꯎ ꯃꯨꯊꯣꯛꯄꯗꯣ ꯑꯗꯨꯗ ꯄꯨꯔꯥ ꯄꯨꯊꯣꯛꯄ ꯉꯝꯃꯨꯗꯦꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯃꯣꯏꯒꯤ ꯏꯒꯤꯃꯦꯟꯅ ꯑꯩꯈꯣꯏ ꯏꯟꯅꯩꯌꯦꯕ ꯄꯣꯠꯁꯦ ꯄꯥꯛ ꯍꯦꯛꯇ ꯊꯥꯕ ꯌꯥꯗꯦ ꯑꯩꯈꯣꯏꯏꯒꯤꯃꯦꯟ ꯇꯧꯅꯒꯅꯤ ꯊꯥ 2ꯒ ꯅꯨꯃꯤꯠ 35ꯅꯤꯁꯤꯗ ꯑꯩꯈꯣꯏ ꯄꯤꯅꯕ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯆꯣꯟꯊꯕꯗ ꯅꯣꯡꯃ ꯍꯦꯛ ꯆꯣꯟꯊꯈꯤꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯌꯥꯔꯣꯏ ꯑꯩ ꯃꯦꯟꯗ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯕꯌꯥꯔꯅ ꯁꯣꯏꯔꯁꯨ ꯕꯌꯥꯔ ꯃꯥꯗꯣ ꯑꯩꯅ ꯃꯦꯟ ꯊꯥꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯤꯠꯌꯦꯡꯁꯤ ꯀꯔꯝꯍꯥꯏꯅ ꯊꯝꯃꯤ ꯔꯦꯅꯨꯅ ꯁꯤꯐꯥꯎꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯤ ꯌꯧꯅ ꯆꯪꯁꯤꯜꯂꯛꯑꯦ ꯑꯋꯥꯔꯗ ꯃꯌꯥꯝꯅ ꯂꯩꯇꯦꯡꯉꯛꯑꯦ ꯐꯪꯉꯛꯈꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯤꯠꯌꯦꯡꯗ ꯀꯔꯤ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯔꯦꯅꯨꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯆꯥꯎꯈꯠꯍꯟꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯂꯝ ꯌꯧꯅ ꯐꯖꯔꯕ ꯃꯤꯅ ꯀꯜꯂꯛꯅꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯕ ꯏꯟꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯕ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯑꯩ ꯄꯥꯟꯗꯝꯅ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯆꯥꯞꯄꯗꯤ ꯍꯧꯔꯛꯑꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯔꯤ ꯇꯝꯃꯝꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯃꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯣꯜꯁꯦ ꯖꯥꯇꯤ ꯄꯨꯝꯅꯃꯛꯅ ꯐꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯇꯝꯄꯥꯛ ꯑꯅꯤꯁꯦ ꯒꯤꯗꯃꯛꯇ ꯃꯣꯜ ꯁꯦꯝꯅꯕ ꯔꯦꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯟꯁꯤꯗ ꯀꯔꯤ ꯌꯥꯎꯏ ꯃꯣꯟꯁꯤꯗ ꯀꯕꯨꯏꯅ ꯀꯕꯨꯏꯒꯤ ꯗ꯭ꯔꯦꯁ ꯃꯥꯒꯤ ꯅꯥꯠꯀꯤ ꯄꯣꯠ ꯄꯨꯊꯣꯛꯀꯅꯤ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯑꯗꯨꯒ ꯇꯥꯡꯈꯨꯜꯅ ꯇꯥꯡꯈꯨꯜꯒꯤ ꯃꯔꯤꯡꯅ ꯃꯔꯤꯡꯒꯤ ꯄꯣꯠꯃꯩꯅ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯄꯣꯠꯁꯦ ꯃꯁꯥꯅ ꯑꯩꯅ ꯕ꯭ꯔꯥꯟꯁ ꯄꯤꯔꯤꯕ ꯄ꯭ꯔꯗꯛꯇꯣ ꯃꯗꯨ ꯁꯣꯔꯨꯝꯁꯤꯗ ꯂꯣꯏ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜ ꯃꯤ 200ꯃꯨꯛꯀꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯂꯩꯇꯅ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯨꯡꯐꯝ ꯑꯃ ꯁꯦꯝꯒꯦ ꯈꯜꯂꯤ ꯄꯨꯟꯁꯤꯕꯨ ꯄꯨꯟꯁꯤ ꯑꯃꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯗꯨꯒ ꯑꯗꯨꯒꯤ ꯉꯥꯛꯂꯧ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯗꯕ ꯌꯥꯗꯦ ꯀ ꯍꯥꯏꯕ ꯉꯁꯥꯏ ꯍꯧꯔꯛꯄꯗꯒꯤ ꯉꯥꯡꯕꯤꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯌꯥꯝ ꯌꯥꯎꯔꯤ ꯔꯦꯅꯨꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗ ꯐꯦꯃꯤꯂꯤ ꯁꯦꯠꯑꯞꯇꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯀꯔꯕꯥꯔꯒꯤ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯌꯥꯝꯗꯤ ꯌꯥꯝ ꯁꯥꯔꯦ ꯔꯦꯅꯨꯒꯤ ꯐꯦꯃꯤꯂꯤꯁꯤ ꯍꯧꯖꯤꯛ ꯏꯁꯥ ꯉꯥꯛꯇꯅꯤ ꯀ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯣꯔꯤꯖꯤꯅꯦꯜ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤ ꯁꯦꯠꯑꯞ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯗꯣ ꯀꯅꯥꯅꯣ ꯈꯤꯇꯪ ꯄꯟꯕꯤꯔꯝꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯅꯤ ꯄꯟꯕꯤꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯀꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯆꯥ ꯃꯌꯥꯝꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯗꯣ ꯃꯗꯨ ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝꯅ ꯁꯥꯔ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯔꯝꯃꯔꯣꯏ ꯑꯩꯃꯨꯛ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ ꯀꯔꯤꯒꯤꯅꯣ ꯄꯩꯁꯥ ꯅꯠꯇꯦ ꯁꯥꯔ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯁꯦ ꯋꯥꯠꯇꯅ ꯂꯩꯔꯕ ꯃꯤꯁꯛꯇꯨꯕꯨꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯁꯦꯝꯕꯒꯤ ꯃꯍꯩ ꯆꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆा ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯦꯕꯥ ꯑꯩ ꯐꯅꯦꯛꯐꯥꯎ ꯁꯨꯗ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯅꯤꯖꯅꯤꯡꯕꯅ ꯑꯩꯅ ꯀꯠꯊꯣꯛꯄꯁꯤꯗ ꯑꯩꯅ ꯃꯥꯡꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯧꯗꯅ ꯑꯗꯨꯃꯛ ꯂꯣꯏꯖꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒ ꯑꯩꯒꯤ ꯏꯈꯨꯠꯀꯤ ꯏꯍꯩꯁꯤꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯟꯕ ꯉꯝꯕ ꯃꯇꯝꯗ ꯁꯥꯟꯇꯤꯕ ꯂꯝꯕꯤꯗꯣ ꯑꯣꯏꯍꯧꯕ ꯐꯪꯁꯅꯣꯏ ꯈꯜꯂꯦ ꯐꯤ ꯌꯥꯝ ꯁꯥꯔꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯤ ꯌꯥꯝ ꯂꯣꯜꯂꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯕ ꯑꯣꯏꯁꯅꯨ ꯀꯣꯟꯗ ꯁꯥꯕ ꯑꯣꯏꯁꯅꯨ ꯑꯗꯨ
ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝꯁꯨ ꯂꯥꯛꯀꯗꯧꯔꯤ ꯑꯗꯨ ꯃꯥꯡꯖꯤꯜ ꯊꯥꯕꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯔꯗꯀ ꯐꯪꯉꯛꯏꯁꯤ ꯆꯝꯗꯦ ꯍꯥꯏꯅ ꯈꯔ ꯗꯤꯁꯇꯤꯡꯒ꯭ꯋꯤꯁ ꯑꯣꯏ ꯈꯔ ꯈꯦꯠꯅꯩ ꯇꯣꯞ ꯇꯣꯞꯄꯤ ꯍꯥꯏꯔꯤꯅꯤ ꯔꯦꯅꯨꯁꯦ ꯑꯗꯨ ꯁꯤꯒꯤ ꯁꯛꯈꯪꯕꯒꯥꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤ ꯁꯥꯖꯔꯤꯕ ꯋꯥꯅ ꯌꯣꯡꯈꯟ ꯄꯥꯟꯗꯅ ꯑꯗꯨ ꯍꯤꯡꯖꯔꯤꯕ ꯃꯥꯒꯤ ꯄꯥꯡꯒꯟꯗꯦꯝꯁꯤ ꯄꯨꯡ ꯍꯨꯜꯂꯤꯅꯤꯀꯣ ꯑꯗꯨ ꯃꯣꯏꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯌꯨ ꯀꯔꯝꯍꯥꯏꯅ ꯎꯒꯦ ꯑꯗꯣ ꯃꯣꯏ ꯕꯤꯖꯤꯅꯦꯁꯁꯤ ꯈꯤꯇꯪ ꯆꯥꯎꯊꯣꯛꯍꯟꯅꯕ ꯀꯔꯤ ꯇꯧꯍꯟꯁꯤꯒꯦ ꯀꯥꯏꯅ ꯑꯐꯕ ꯋꯥ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯀ ꯍꯥꯏꯔꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯋꯥꯈꯜꯗ ꯁꯥꯔ ꯑꯩꯅ ꯈꯟꯖꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯑꯌꯨꯛ ꯉꯁꯤꯒꯤ ꯄꯩꯁꯥꯁꯤ ꯃꯁꯤ ꯆꯔꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯣꯏ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯅꯦꯕ ꯏꯅꯥꯛꯀꯨꯝꯕ ꯀꯅꯥꯅꯕꯨ ꯐꯤ ꯁꯥꯗꯣꯏꯅꯣ ꯁꯥꯔ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯑꯩꯈꯣꯏꯅ ꯁꯥꯕ ꯐꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝꯗ ꯁꯥꯔꯒ ꯃꯤꯌꯥꯝꯁꯤꯅ ꯁꯦꯠꯂꯤꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯤꯁꯦ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯔꯩꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯗꯁꯨ ꯑꯗꯨꯝ ꯄꯥꯡꯕ ꯉꯝꯕ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯃꯣꯏꯗ ꯇꯥꯛꯀꯗꯕꯗꯤ ꯊꯕꯛ ꯁꯨꯏꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯁꯨꯗ ꯌꯥꯗꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯇꯧꯕꯤꯗꯕ ꯑꯩꯒꯤ ꯄꯣꯠꯁꯦ ꯃꯁꯛ ꯇꯥꯛꯀꯦ ꯍꯥꯏꯕ ꯃꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯨꯝꯅ ꯇꯧꯕꯤꯌꯣꯕ ꯁꯣꯏꯗ ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯇꯥꯡꯂꯕ ꯇꯟꯖꯥ ꯇꯥꯡꯂꯕ ꯃꯣꯃꯦꯟꯠ ꯀꯨꯞꯁꯤꯗ ISTV ꯁ꯭ꯇꯨꯗꯤꯑꯣ ꯂꯦꯡꯕꯤꯔꯛꯄ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯁꯥꯕꯤꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯔꯨꯑꯣꯏ ꯅꯨꯄꯤꯁꯤꯡꯗꯅꯤ ꯔꯣꯜ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯌꯥꯏ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯀꯃꯤꯇꯦꯠ ꯑꯣꯏꯕ ꯆꯪꯉꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯨꯞꯅ ꯊꯕꯛ ꯇꯧꯕ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯐꯣꯔ ꯑꯣꯜ ꯗ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯦ ꯂꯩꯍꯟꯒꯗꯕꯅꯤ ꯀ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯇꯣꯜꯂ ꯇꯥꯔꯕ ꯑꯋꯥꯕ ꯅꯪꯂꯕ ꯉꯥꯛꯂꯧ ꯂꯩꯇ꯭ꯔꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯗꯅ ꯁꯧꯒꯠꯄꯤꯒꯗꯕꯅꯤ ꯀ ꯍꯥꯏꯕ ꯐꯖꯔꯕ ꯒꯣꯁꯄꯦꯜ ꯇ꯭ꯔꯨꯊ ꯑꯣꯏꯕ ꯌꯥꯝꯅ ꯆꯨꯝꯃꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤ ꯉꯁꯤ ꯊꯝꯕꯤꯔꯝꯕ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯕꯤꯔꯤꯕ ꯃꯪ ꯉꯁꯥꯏ ꯃꯣꯜ ꯁꯥꯕ ꯍꯣꯁꯇꯦꯜ ꯑꯆꯧꯕ ꯃꯤ 300ꯃꯨꯛ ꯂꯩꯕ ꯌꯥꯕ ꯃꯔꯨꯑꯣꯏꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯣꯏꯅ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯤꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯅ ꯀꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯐꯀꯣꯔꯁ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯥꯎꯖꯩ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯔꯁꯤꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ